COVID-19 na malemgi leibak-singda sihankiba apunba masing lakh tara lising humputaret ka chama tara mari yahonkhre. Hauzik phawbada laina asna nahankiba apunba masing crore ohum lakh humpunipan lising aniga chamapan humdra taruk yaukhre. Masigi manungda apunba miyoi crore ani lakh yangkhai mangaga lising humdra nipan ga chatruk humdra ni thoidi laina asidagi phagalaktuna discharge tawkhre. Amaromda laina asna khwaidagi sokhallaba leibak-singi manungda anisuba mafamda leiriba India dasu laina asna sihankiba apunba masing lakh ama lising taruka chamapan marfutara yaukhre. Leibak asda hauzik phawbada laina asna nahankiba apunba miyoi lakh humpumapan lising taruka chama yangkhai mathoi yaure. Masigi manungda apunba miyoi lakh yangkhai mapan lising taruka supna humpumapan di phagalakpadagi discharge tawkhre. Manipuri Youth Front of Assam Mifana Sinduna Assamda Manipuri Lonbu kanana pasangsilakliba khongjanggi saruk ama oina ngarang marifu mangarak suba miyambu wakhal tahanbagi thauram Singerbonda pangthokre. Thauram loisilakpada Singerbon Cooperative Kaithelda Assam lengaki thawonggi mayokta State Education amasung Education Minister gi mitam mai thaduna yaningde utkhi. Ngase yuk Thobal District Police ki team amana district asiki manung channa Karen Bikhokta leiba yumthong singda thiba humbagi thabak sathakre thiba humbagi thabak adu yumthong marifu manga romda chathaki maduda yu sungbada sizinana bathamlamba fermented rice kg chamarom phagatki adubu thoidokpa mipa mipundi yaukhide hairi. Ngase yukpung mangaga minute tara tarukrom taba matamda Nagaland gi Dimapurda leiba Dhansari Assam Rifles Transit Camp ta masak khangdaba miyoi singna sakti leiraba granite ama pokhai hankre adumoinamak thaudok aduda misi mina amadi asok apan yaubagi paudi leitri. Imphal East District Police Narcotic Cell Imphal East amasung YDA Club Khergaon Yumkhaibam Leiraki members sing yauba apunba team amana ngarang district asigi Yumkhaibam Leirak Khergaon amasung Kaikhu Muslim gi mafam singda drive zathakre sathakhiba drive aduda drug sizinaba miyoi manga lokhatkibaga loinana Langthabal Kunjada leiba Yaifa Kol De-addiction cum Rehabilitation Treatment Center da sinakre hairi. Center Langakta Consumer Affairs Food and Public Distribution gi Minister Oiramba LGP gi Luchingba Laikhidraba Rambilas Paswan gi Hakchang ngasi Patna da aroiba mathau mangam pangthoklagani Luchingba asi aroiba mathau mangam adu Ganga Turel gi Torban da pangthokani hairi masigi damak Indian Air Force ki akhanaba plan amana mahaki haksang adu ngarang Patna da purakre.